Yairipok Nongpok Kaithel Manbi Road asi matam kuina sembiraktabana maram oiraga ngasidagi matam kaktana ban hokre ngasi angan bayuktagi hauna Azad Golai Changamdabi amadi topna chingba tongan-tonganba mafamsingda masing yamlaba bang saugatpasing tholaktuna lambida tayar mai thaba amadi usasing fajinduna lambi thingkibana miyamgi chathok chasin amadi mahosagi punsida chauna akaiba pikre lambi thingbagi khongjang aduda saruk yakhibi maira paibi amana haikibada Azad Golai dagi Nongpok Kaithel Manbi taba lambi asi chahi kayagi mamangdagi asuki matik fatana lakle nong churagana laikom nungsa saragana ufulna maram oiduna miyamna chathok chasinda ajuki matik wanare Mahairoi Singh School chatpa ngamdre accident masing khangdana thokle maram aduna lambi asi semjin binaba kayarak hanna haijarabasu laingak asina karimata tabidre haiki lambi asi thinglagadi uful hauraroi leikhom thoklaroi accident su thoklaroi maram aduna lambi asi sembidriba faubadi thingbagi khongjang changsilagani tangai fadaba ana ayeki lakpasing natana lambi asida kanagumba amata chalhalaroi haiki panbaya badi Imphal East ke Andro Assembly Constituency gi manung channa leiriba khul kayagi amata ngairaba lifeline lambi oiriba Azad Golai dagi Nongpok Kaithel Manbi lambi asi pibam yamna sokana lambi asida chathok chasin tawriba miyamda yamna khudong chahandre maram aduna Laingakna amadi mari leinabasingna April 18 faubada lambi semjin bidrabadi mathang numitang 19 dagi matam kaktana lambi thingzinbagi khongjan changsilagani haina top chingtha apunba maira paibi na phongdokhiba laikhrabani mayam sida nong tare lekhom nainang jina khongna satwa dukan sa pangamdre karigumbi ma sana thongna ba leibe thok ngamdre umsa sare phunna ngamdre ade angang no bi school chale sida lekhom nainang mak gari kayam accident tawre kayam asoi ngam tawre sugma mayam ji sida tawina ba haidana hanna hanna khoina complaint tawdana khoigi lambi sida sembina ba habise sarkar na kan ta tabidra ba male adu oitara gadi khoigi lambi je satragadi thingaga thamagadi kanamdu satragadi lambi gi asokpa je hul hawa pharani akhoi adagi khudung khiba accident dagi kari dagi amma madagi loina mak pharani sapharani thingani pulap oina akhoi gi lambi ji semdri bawdi thingani akhoi corona gi matamda sahi ani hena angang school larik tamdaba matamda akhoi isa matam mangde matam adum tuition tawraga kholaga tawraga adum phukalaga adum honaje adu akhoi angang school bau chalhandre ngasidi angang school chalhandaba je akhoi isa isu mangani habdi loina khangi ba ngaktani adu akhoi mangani na khangida akhoi gi school chapa khakta gi natana asok yam lambi sida lekhom lainang ising khun punam akhoi lambi da haininga leitana asok matik khudong thi baidu oireba si oiraba sida akhoi lambi thingdaba singya yararoi lambi je sembagi chapchaba praman ma piraga ai ngasi semani hayeng semani haibana singba sarkar na semgodaba numito semba hek haudi phagu manungda na akhoi lambi je thingani aba sak manana sida akhoi ban tawrasi lambi je thingasi angang school le phalaji tangai phadaba ana yeki damakti doctor si yauragadi ana ba masa na heraga lakpodam mutagi akhoi thadok sai adu nata bazate di akhoi di amata salhandre aba